Sumai sembirani aduga lasi sumai kupselasi mai matadam thamati Chasubi-How balu sila kadawre sar sila o phanyam loire akoi video sila sembay ujari duni ngasi si akoi kakching gi paknam haibadi kakching dari Chasubi hairaga khangnaba aduido haujadoine paknam haibaduna besan na tawe Chasubi haibasina cheng na tawdoine cheng se aina chamthokjaraga sisi sando thamjare si pung ani gumba sandokjar thamgani maramdi cheng sina horen popthoraga sumaina nai khai kanda yamna laina makon ta paitan jam le kane pung ani gumba tawaga adukanda amuk grind tawjadoine aigi hapjagadaba machal sing du sida leijare sida tilau mana leijare fadigom mana leijare si mukthrubi log thung badaga su ko laga sana bane aduga tilau leijare si hapjadoini kaigumba nakupi maroi napakpi phangbi targade aduna hena haw bane adu akhoi sida phangjadramina sina tawraga hotna jage aina ngasai leijarak pai la su sida leijare ai chamthoga loin thamjare adudi ngatang ngai minarsi cheng singatang pop thohanba ai cheng si yam thuna pop thok leirame aduna aina si pungkhai gumda tingjare mayam so haipet pairaga natraga chi aga yengbiyu si pop thoe pungkhai natraga minute niphu manga de hena phawra thambiganu maramde amo kanjin gine ba pungkang kangraga de adu ai mayam se grind tawjarge ani rakthokna grind tawjarge natradi challaroi Hojik Chasubi tawidabagi mapot machay maido ay loina soyba loijare sida tilaw leire sidana tilaw mana leire fadigom se yaure aduga sidana mukthrubi do yaure aduga aina sidana thumga hentaka sawanjar moroka sawanjara thamme adude ai si to sanjarage aduga cheng hap powder du so hapchila ai to sanjarage Hentaksi yumda imana thabi rakpane seng se aina ngasai powder tana grind tawjare aina ngasai achotpana kanghanjaraga tawbudune si changye nga hapjarage ai kayam node khangdamina khara toroga tosage pulapti yamanga dawmale ising se hapsadana na yenga geuren hap to war so kitang dang hap na phadoma ai tot paloi ramina sida aina ising khara hapsanla totle simunna ba totle tot paloi ramina ai la sida hapsarage quantity do domna yengbiyu domgi hap nungai ga daba sang do tro yamna pamalaga so haute duga yam thamalaga so haute shape de domna pambi ba mawangda Sumai sembirani aduga lasi sumai kupselasi mai mathakta dum thanga thiarni adu hobado mo horasna ai hogadaba singdo loina ina sumai na sema thamjare adudi khang si joina mai tharga sanjare tai heba kaino hai dai adudi ai hoba haujarge si mathakta sumai na mai say high speed ta thar jara tawjare mai se mo on jarage
Yengbiyu. Nakan nama si olam madrak niya. Ay pak nam si mule ma'am Yengbiyu. Pak nam na tiya Chasubi. Ay Chasubi si mule. Ma'am yung dadam sumay na siyembira sabi bayani. Ay Chasubi-How baloy sila kadawre. Char sila o panam loy re. Ma'am, ngasidi akoise mayamna Chasubi-ga Bora-ga chabiro habado ado ani chudum punna oina sajinjare hasin asi punna dum sarage do kaino se o asai mamang du utkre akoina hawbai mong du ko ado Bora hawbagi duna tongano oina utjara age sigi sidadi Chasubi du khakta oina hapjagre ado akoi sida chamet leije Bora sida laire akoina hawbado aduga sametase mangan ahingba akanbadune sina kobi duga khamen sida oin thamjarage ko mayada aduga sidana Chasubi laire Chasubi mapak mari khakta oina hawre akoise Ibanin cha doini na moroki ni na yam sa laga horen farak taradi adana aduga mayam yumda chabe ninga so haitre na wabira no adum semaga yamna laina chaba yabani simase khara kanmadura shella sisin inum kamba ai asi kano ta tawge ko chado bel ko ta tawge amam da sa na tra yore pera ka ne ba adoi ma'am akoi chaba haujerage ma'am su sabiyo yumda hauraga chabiyo yamna lai bani akoi video sida ju sembai utchari duni ahanba try da bora se dum niyom chumna tare yum ning chang a yum gi po sa ba che yumda nung chin ama kung ama ani shade ama abjade dum yole Chasubi akoi manakta ama wadi do yumda dum leira sai wa ai dina lo yam pam je bani na chat pa kai ga phar ta ba do isana shema dum cha jare Semaga cha do so nung ti di shemu ngam dam na kwa da dum cha how mo ho ba de so mangan ahing baga ta so how ba ni Chasubi se akoi de yam haina je mangan ahing ba sa ba se do atupa ang ya haina biram da ba ya manam la hinga manam nam ba do akoi naman nam sirai kan da hin da to yang yam to ka cha si changang oina tawra ai thongom cha se kya pam de ba haina nungti gi Chasubi si sa ta de lai ngam da nungti lai ba cha da Bora hawba si mathang video da soidana hapjarake mayam soidana yengbiyu Bora hawba si so isana hairaga de yumna sema nong pha do adum sa ta yai dan hoi hana de mo try tawdabagi wa yumde dum thahalae ba Bora se loigi kanda chaninga do hojite budi akoina dum semja su yane samju samme siang ma phone su thokpanga mangan khara tingaga haina ahan sing de suram mine ama phau suna ba do sungban koi mudrubi manade hape do ngairong di phangda bai haptre ba ngairong jau je matam na tramina yumda
ꯐꯪꯗ꯭ꯔꯦ ꯉꯥꯏꯔꯣꯡ ꯍꯥꯞꯄꯒꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯥꯎꯕꯅꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤꯀꯣ ꯉꯥꯏꯔꯣꯡ ꯐꯪꯉꯗꯤ ꯉꯥꯏꯔꯣꯡ ꯑꯗꯨꯝ ꯍꯥꯞꯄꯤꯔ ꯁꯦꯝꯕꯤꯌꯣ ꯃꯌꯥꯝ ꯅꯍꯥꯟ ꯀꯃꯦꯟꯗ ꯉꯥꯏꯔꯣꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯈꯪꯉꯗꯤ ꯄꯦꯄꯔꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯪꯕ ꯑꯣ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯑꯗꯣ ꯃꯥꯟꯅꯕ ꯃꯥꯟꯅꯖꯗꯦ ꯉꯥꯏꯔꯣꯡ ꯍꯥꯏꯁꯤꯅ ꯇꯣꯉꯥꯜꯂꯤ ꯃꯁꯤ ꯆꯤꯡꯗꯩ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯄꯥꯟꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯤꯅ ꯇꯣꯡꯉꯥꯜꯂꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯒꯨꯟꯃꯔꯤꯁꯀꯁꯨ ꯍꯥꯏꯅꯕꯅꯦ ꯇꯁꯦꯡꯕꯗꯤ ꯀꯥꯂꯥ ꯃꯤꯔꯆꯀ ꯍꯥꯏꯗꯨꯅꯦꯕ ꯑꯗꯣ ꯒꯨꯜꯃꯔꯤꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯦ ꯑꯍꯟꯅꯩꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯁꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯗ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯟꯗꯔꯦ ꯉꯁꯤꯁꯦ ꯑꯗꯨ ꯆꯥꯁꯨꯕꯤꯁꯦ ꯃꯣꯔꯣꯛ ꯁꯥꯅꯗꯤ ꯑꯗꯨꯝ ꯌꯣꯟꯕꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯆꯥꯡ ꯑꯣꯏꯅ ꯍꯥꯞꯄ ꯑꯣꯏꯅ ꯁꯦꯝꯃꯦ ꯅꯣꯡꯁꯤ ꯉꯁꯥꯏꯗꯩ ꯇꯥꯗꯧꯉꯩ ꯇꯥꯔꯝꯃꯒ ꯍꯧꯖꯤꯛ ꯃꯃꯝꯗꯥꯏꯗ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯌꯨꯝꯂꯣꯝꯗꯁꯨ ꯅꯣꯡ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯇꯥꯕꯤ ꯇꯧꯋꯦ ꯍꯥꯏꯌꯦ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯣꯡ ꯐꯖꯅ ꯇꯥꯔꯦ ꯑꯗꯨꯅ ꯈꯔ ꯏꯪꯉꯦ ꯀꯣꯜꯀꯇꯥ ꯅꯍꯥꯟ ꯃꯃꯥꯡꯗꯗꯤ ꯅꯣꯡ ꯃꯪꯉꯕ ꯌꯨꯝꯂꯣꯝꯗꯗꯤ ꯐꯪꯕꯅꯤꯅ ꯃꯌꯥꯝꯁꯤ ꯁꯦꯝꯕꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯥꯀꯨꯞꯄꯤ ꯅꯥꯄꯥꯛꯄꯤ ꯃꯔꯣꯏ ꯑꯗꯨꯏꯗꯨꯅ ꯑꯣꯏꯅ ꯅꯄꯥꯛꯄꯤꯁꯦ ꯇꯧꯕꯤꯌꯨ ꯑꯗꯨ ꯌꯥꯝꯅ ꯅꯄꯥꯛꯄꯤ ꯍꯥꯎꯋꯦ ꯍꯥꯞꯄꯁꯦ ꯍꯥꯎꯋꯦ ꯁꯤꯒꯤꯁꯤꯗ ꯃꯆꯜ ꯁꯤꯗꯁꯨ ꯁꯨꯔꯤꯈꯩ ꯐꯪꯗꯕꯅꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤꯅ ꯄꯣꯠꯁꯦ ꯑꯗꯨ ꯁꯤꯗꯤ ꯅꯄꯥꯛꯄꯤ ꯐꯪꯗꯦ ꯅꯥꯀꯨꯞꯄꯤꯁꯨ ꯐꯪꯗꯦ ꯑꯔꯥꯞꯄ ꯕꯖꯥꯔ ꯆꯠꯂꯕꯨꯗꯤ ꯅꯥꯀꯨꯞꯄꯤꯕꯨꯗꯤ ꯐꯪꯉꯦ ꯌꯥꯝ ꯂꯥꯞꯄ ꯑꯩꯈꯣꯏ ꯁꯤꯗꯩ ꯍꯪꯒꯠ ꯍꯟꯗꯥ ꯂꯨꯄꯥ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯇꯤꯡꯕꯅꯤꯅ ꯂꯨꯄꯥ ꯀꯨꯟꯒꯤ ꯅꯥꯀꯨꯞꯄꯤ ꯂꯩ ꯆꯠꯄꯗ ꯑꯗꯨꯅ ꯄꯣꯠꯇꯨ ꯈꯔ ꯌꯥꯝ ꯂꯩꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯠꯄ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯥꯒꯨꯝꯕ ꯆꯥꯅꯤꯡꯕ ꯈꯣꯠꯄ ꯃꯇꯝꯗ ꯀꯣꯜꯀꯇꯥꯁꯤ ꯄꯣꯠ ꯂꯩꯕꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥꯗꯤ ꯃꯍꯥꯎ ꯂꯩ ꯃꯣꯏꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯏꯟꯖꯥꯡ ꯀꯩꯀꯥꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯩ ꯀꯣꯕꯤꯒꯥꯁꯨ ꯌꯥꯝ ꯌꯥꯝ ꯊꯣꯠꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀꯣꯕꯤꯁꯦ ꯑꯃꯨꯛ ꯊꯣꯠꯄ ꯊꯦꯡꯅꯔꯛꯇꯦ ꯁꯨꯝ ꯑꯩꯅ ꯂꯩꯔꯛꯄ ꯃꯐꯝꯗ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯒꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯣꯟꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯣꯏꯁꯤꯗ ꯅꯣꯕꯥꯞꯁꯨ ꯊꯣꯛꯍꯧꯋꯦꯕ ꯑꯗꯣ ꯃꯀꯨ ꯌꯥꯝ ꯊꯥꯔꯝꯗꯧ ꯃꯥꯟꯕ ꯃꯁꯛꯇꯣ ꯑꯗꯨ ꯑꯩ ꯂꯩꯔꯛꯇꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯌꯨꯝꯗꯗꯤ ꯑꯩꯈꯣই ꯃꯥꯅ ꯑꯩꯁꯦ ꯄꯥꯝꯃꯦ ꯈꯪꯕꯅꯤꯅ ꯆꯥꯁꯨꯕꯤꯁꯦ ꯑꯗꯨꯝ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯂꯩꯔꯒꯁꯨ ꯄꯤꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯗꯣ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯁꯨꯕꯤ ꯆꯥꯔꯦ ꯅꯨꯡꯇꯤ ꯆꯥꯒ ꯁꯥꯎꯒꯠꯇꯣꯏꯅꯦ ꯍꯥꯏꯗꯤ ꯆꯥꯁꯨꯕꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯆꯝꯅ ꯍꯧꯒ ꯑꯁꯦꯡꯕꯩ ꯆꯥꯁꯨꯕꯤꯁꯤ ꯃꯣꯔꯣꯛ ꯍꯣꯏ ꯁꯥꯅ ꯆꯥꯅꯕꯅꯤꯅꯀꯣ ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯩ ꯑꯩꯈꯣꯏ ꯕꯥꯅ ꯆꯥꯅꯤꯡꯗꯕꯗꯨ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯡꯒ ꯆꯥꯕꯗꯨꯗ ꯑꯗꯨꯝ ꯆꯥ ꯁꯨꯃꯥꯏꯅ ꯆꯝꯃꯦ ꯀꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯍꯨꯋꯥ ꯍꯨꯋꯥ ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯂꯩꯕꯤꯌꯦꯕ ꯅꯨꯡꯊꯤꯟꯁꯤ ꯆꯠꯂꯒ
ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯆꯥꯅꯤꯡꯗꯕꯗ ꯑꯃꯨꯛ ꯁꯥꯕꯅꯤꯅ ꯕꯕꯥꯅ ꯑꯃꯨꯛ ꯆꯥꯕ ꯊꯛꯄꯁꯤꯗ ꯁꯥꯔꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯣꯠ ꯌꯥꯝ ꯈꯟꯕ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯣꯏ ꯌꯨꯝꯗꯒ ꯆꯥꯅꯤꯡꯉꯣꯏ ꯃꯇꯝ ꯈꯔ ꯊꯣꯛꯂꯛꯄꯅꯤꯅ ꯁꯨꯝ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯕꯗꯣ ꯆꯥꯗ ꯁꯨꯝ ꯁꯥꯅꯤꯡꯕ ꯆꯥꯔꯅꯤ ꯈꯜꯂꯤ ꯍꯣꯏ ꯑꯩꯗꯤ ꯁꯨꯝꯃꯩꯁꯦ ꯂꯦꯝꯍꯜꯂꯒꯦ ꯌꯥꯝꯃꯜꯂꯦ ꯑꯩꯁꯦ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯆꯥꯕꯁꯦ ꯑꯣꯛꯀꯨꯝꯕ ꯁꯥꯒꯨꯝꯕꯗꯁꯨ ꯇꯧꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯑꯩ ꯑꯣꯛꯁꯦ ꯆꯥꯕꯨꯗꯤ ꯆꯥꯕꯩ ꯋꯥꯅꯤ ꯑꯩꯗꯨ ꯌꯥꯝ ꯆꯥꯕꯗꯤ ꯉꯝꯗꯦ ꯃꯇꯨꯝ ꯍꯥꯏꯕꯗꯤ ꯁꯥꯁꯦ ꯌꯦꯟ ꯑꯣꯏꯔꯁꯨ ꯆꯥꯏ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯃꯇꯨꯝ 4-5ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯃꯌꯥꯝꯅꯗꯤ ꯑꯁ ꯑꯩꯈꯣꯏ ꯈꯨꯠꯆꯥꯗꯨꯒ ꯍꯥꯏ ꯑꯗꯨ ꯅꯍꯥꯟ ꯀꯃꯦꯟ ꯑꯃꯗ ꯀꯩꯅꯣ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯏ ꯆꯥꯛꯇꯨ ꯌꯥꯝꯃꯟꯗꯦ ꯈꯔ ꯌꯥꯝ ꯆꯥꯎ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤ ꯑꯩꯗꯤ ꯈꯔ ꯃꯌꯥꯝ ꯑꯃ ꯈꯥꯛꯈ꯭ꯔꯦ ꯆꯥꯁꯤꯜꯂꯛꯄꯩꯔ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯀꯤ ꯃꯍꯥꯎꯗꯨ ꯈꯔ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯄꯥꯛꯁꯤꯃꯗꯤ ꯄꯥꯝꯖꯕꯅꯤꯅ ꯆꯥꯕꯁꯨ ꯑꯩꯁꯨ ꯐꯪꯗ꯭ꯔꯦ ꯅꯍꯥꯟꯈꯩ ꯆꯥꯁꯨꯕꯤꯕꯨꯗꯤ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯦ ꯕꯣꯔꯥꯗꯩꯗꯤ ꯆꯥꯁꯨꯕꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯕꯣꯔꯥꯁꯨ ꯄꯥꯝꯃꯦ ꯆꯥꯁꯨꯕꯤ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨꯏꯁꯨ ꯑꯍꯦꯟꯕ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯆꯥꯁꯨꯕꯤ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯄꯥꯝꯕꯗꯤ ꯂꯣꯏ ꯄꯥꯝꯗꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯉꯩꯗ ꯉꯥꯎꯖꯕ ꯍꯥꯏꯗꯣ ꯏꯃꯥꯟꯅꯕꯤ ꯂꯩꯌꯦꯕ ꯏꯔꯣꯝꯕꯒ ꯏꯁꯄꯨꯟ ꯑꯃꯗꯩ ꯍꯦꯟꯅ ꯆꯥꯗꯦ ꯄꯥꯝꯗꯕꯩ ꯑꯩ ꯄꯥꯝꯖꯗꯕꯗꯣ ꯑꯗꯨꯒ ꯖꯪ ꯐꯨꯗ ꯕꯔꯒꯔꯅꯤ ꯄꯤꯖꯥꯅꯤ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤꯗꯕ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯃꯌꯥꯝ ꯑꯩ ꯑꯔꯣꯏꯕꯩ ꯆꯥꯅꯤꯡꯉꯦ ꯍꯥꯎꯔꯦ ꯃꯤ ꯂꯣꯏꯁꯤꯜꯂꯁꯤꯗ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯃꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯏ ꯃꯊꯪ ꯑꯇꯣꯞꯄ ꯔꯥꯏ ꯑꯅꯤ ꯑꯃ ꯂꯩꯕ ꯍꯥꯏꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯗꯥꯒ ꯇꯧꯀꯥꯟ ꯄꯨꯟꯅ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯍꯣꯏ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯦꯞꯇꯅ ꯄꯤꯕꯤꯔꯛꯑꯣ ꯁꯖꯦꯁꯁꯨ ꯇꯧꯕꯤꯔꯛꯑꯣ ꯕꯥꯏ